ngasi numida waram phongkhiba tungan manipuri siphongsing amasum thokhiba thawdo wathoksingdagi maruibi I pausing mayamna thamjagi ahanbada kangleipaki mairadi lokusarga Kuki militant singna saiton gi labukta numai kap tharaktuna landasilakpada lauksubi maunahama hatkre thawdok thokpham AR sangsinna bohonabada khunja singna thingkhre Khulai paiba Kuki militant singna manipur gi singa tainaba tampaki khul kya amadi lokham kya da nongmai amadi bom kap sinduna landasilakpagi thawdok yamna kana sathrakli ngasi ayuk pung 12 rom tarakpa matamna su Bishnupur district ki kendra Bishnupur district ki kumbi kendra gi manung sanba Phaboksaw Ikhai police station konba saitondagi khajiktang sangsilaga leiba watha lambi haina khangnaba mafam adura leiba lawpham amada lawsuduna leibi mitai nupi singi mathakta lampi reserve forest range tagi Kuki militant singna nomai kapsinduna landa silakpadigi lawsuduna leibi yungi mawama nomai maru uhum panbadagi thawdok thokphamda leikhidre nongmaina panduna leikhidraba maunha asigi maming sapam Sophia Saikunthraga mari Mapur Rebigi maming Dyan da kawi Saiton Gram Panchayat Ward number 6 ki manung sanba wathalami mamang lekai degini Leikhidrabi na PSC gi haksangi puksep saigrak amadi pambomda Kuki militant na kablaki benongmai maru uhum panbadagi thawdok thopam adumakta da leikhidrabani Leikhidrabi SC gi masanupi ama nupa ani punna ahum lehuri masanupi ahal asi sai tarakani thirom sure masanupa yai mana sahi taret aduga atopa aduna sahi ahum sure hari pausi asina leikhidrabi nupi asiga lawsubi yauminabi nupi singdagi phangwa paugi matunginadi ngasi watha lambi mayada leiba lawmamada law yainabagi dama phawbon paishinbagi thabak sathaduna leibani ngasi ayuk pung 13 rom tarakpa matam maduda lawpham adugi mamang thangma sarukta leiba dampi singthaktagi hana lumduna leiramba Kuki militant singna khanghauduna nomai round kullom singthaktagi kap tharaktuna landasilakibani maduda maunha aduda nomai maru uhum panduna mafam aduda leikhidabani masagi lawsubanati Khulang chatpani hairi Kuki militant singna nomai kap tharakliba mafam aduga inaknakna humfu suba border security force BSF ki kangbuna upper primary school amada kem saduna laibani loina Kuki militant singa duna lawsuriba nupi singa duda landarakpadu BSF ki kangbuna handr nomai kap ki blekti nomai kap tharakpi ki makol tabadigi khuladuda leiba khulngak tuna leiba arambai tengol sangsilakuna Kuki militant sing takthokna batawda BSF ki kangbuna khulngak pamri arambai tengol ki kangbu dubu thingduna sanghankidi loina BSF ki thawong adubu khunja nupi singa yamna kana yaningdaba phungdokhi Leikhidraba mauna adugi asibak sang adu thawdok thokphamdagi BSF amadi police ki kangbuna pukhatnaba honabada khunja nupi singna pubu yaroi haiduna thingbagi khongjang sangsingki adubu ngahak muknaraba matungda khulgi miyamna mafam adurigi asibak sang adu marak nakpada leiba BSF ki camda pusinduna thamki tungna thawdok thokphamda Bishnupur district police ki SP na lusingma police team amma laktuna saitwan gi watha lambi paring adum amadi dampi singi saruk sing thomjinduna thibu humbigi thabak satakhi loinana labukta lawsuduna leiriba khunja nupa nupi sing police ki kangbuna masa masa gi yumda hanana ba haijabadigi khunja sing labuktagi masa masa gi yumda hanaki Kuki militant singna nomai kapsilaktuna landasilakhiba thawdo asigi matungda Assam Riffles ki kangbu amana saiton tamna sangsinna bohonnarakpada moirang kaithilda mafam adugi maira paibi imai bel sing tholaktuna ER gi Casper gari sing saiton lomda satpa yaru hena thatuna thamki makha satharak poina topa pawamna UNC ga tripartite talk satharak sathagadori state amadi central lengakta United Naga Council UNC na Tanduna lakpada bisangi matangda satharakhiba maikei uhumgi oiba tripartite talk thasi ki taragumdagi ayupung tara taba matamda Senapati district headquarter sathanaba Bharat Lenga ki Ministry of Home Affairs Northeast Division ki maikei di khangalakre hiram maduga mari lainana advisor NE AK Mishra su ngarang UNC ki president da mifam aduda UNC team bu saruk yananaba madi mifam adu mapung phananaba sepau pi khreidi Amaramdana atangba usik ani kalaba matungna thadokre khurai lari yangba maning lekai digi maibam Prem Kumar kobam UMG mayumda ngasi long tails broadbill koba usik ani pasilakpadigi tekta kaidana kalaba matungda kanglara thadokre harib usik ani asi kalaba matung maning tamna paijakhinaba wildlife conservation WCC gi secretary Khetri Mayum Johnson amadi forest bit officer Koirengai Thompson
hawai loinana kanglada thadokibani asumna yumda sanglakpa atangba makhalgi lamlaki usek singbu kanbiduna manak nakna leiba forest department ki office ta pau piraga amuk hana masagi leifamda hanjin khinaba hotnamina se haina WCC ki secretary na phungdorakli amaromdana Kuki nupi singna sairak pinaba center da taksinkre tha asigi haukiba November 8 ki numidangda jiribamgi Yerol pokpi marbeles thokiba thaudokta yum kaya mai thakiba madi thaudo odu da masa ahum lairabi masagi sahi kuntragom doirum surabi lusang kim mar kauba nupi ama leikhidrabagi thaudo odu bu yaningdaba phongdoktuna ngarang kangpokpida Sadar Hills ki Kuki jau women singna sit and protest satakhibaga loinana thaudo odu gi maramda center lengana thijinbinaba madi mara leibasing serakpi binaba taksin kreari Makasa tharakpo ina topapo Manipura thokliba lala solution na bakari gi hotnadribano haibasi miyamna nainaba tai Dr. Ramesh tha asigi tho haukiba November tang tarukta sugunu AC gi MLA Kanguzam Ranjit amadi Lok Sabha gi MP Professor Bimol Akoizamna wangwamudi kumbi area da laiba relief camp singda miyamna karamna lairi makoina narak yelakpa matamda kamdawi angang singna karama phibamda Lairik tamlibagi habigi matana khana nainabagi khongsat adubu kumbi BJP mandalna relief camp aduda sangduna nampu sapu tawduna sengdokadabani hairibasi kumbi BJP mandalna Manipur gi irang asi lusin haningdabagi apam phongdorakpani haina kumbi gi INC gi hanagi merep Dr. Ramesh Khangembamna phongdokre ngasi Manipur Press Club ki thangjing hol pangthokiba pamuising unabamada mahakna taraduna hai miyamgi mihut haibasidi Miyamna waraba matamna laktuna miyamgi issue singda satminaba tabani asuk kuiraba sahi amaga thanipan suraglaba si fawba Manipur gi thoklibi rang asi lusinana ba hotnadribasi karigino haibasi miyamna nainaba mathok tai hena phungdoki loina hauju India gi Prime Minister Narendra Modi na Gujarat kum English anida Chief Minister oiringai da Gujarat su kanglup irang thoki irang adu numit humni da laksin khiba dugumna Manipur da thokliba kanglup ani gi sathiraba lalasi ningthina laksinana ba tawdriba karigino haina su phongdoki makasa tharak poina to pawuna Joshua Kamaida satharama thawang sorepa na kanem tarakli haukiba numit kharani gi mamangna masagi sai kungo humdoi suba Joshua Kamai Kawa Nonegi Kambiron Kundagi Rongmai Fruki Muema Kaiku Kabui Kul get the father of Muevigi Hakongoinaba Tabak Dovigi Wap Mama Tengnazabasi Socialist Revolutionary Party Sorepar Haksinalawi Masigamari Lainana Lup Asigi Mue Kara Sienari Haiduna Pausi Emadi social media sing the phone of Patenazare Madu Tizinzare Haina Aina thingkhre Manipur gila holup ama oiriba Socialist Revolutionary Party gi Publicity and Organization gi Secretary Thaukuribi MC Yaiphabina Press Thokpa Chirol aman hairi Sholasin hai tasengna sorepana lamdamasida punna khundaminari ba phuru punna mapu ikai khumna je amadi phuru khudimaki apunbagi lipunasi kaidana kanglaipak Manipur gi apun ki phirep nga sasari loidana tungda sumasi gi phirep asidagi kadonung su hongjaroi kariguma matama matada miyamgi apunbagi saktam kaina bohona jaroi apunbagi saktam thugaina bohona rakpa khudimaki mayokta sorepana lepsaganairi marasida taslima kaubi maiti pangal nupi laifamna kairau mating asina magi sial khara tonabagi damak sorepa gi kangbubu neklaga nomidang da laklaga khetri mayum rishike singa ani subada khetri mayum gandhi singa madi subada khetri mayum sonia makhoi phaduna pukhi orup lai harapum awang lekai yoraga makhoina tonglakpa gari baleno lahore duga makhoi nomidang adu da makhona lakhi lupa lak ani makhai ga piraga baleno gari du pirakhi masigi matang na sulup asina thiga sabada lup asigi lup loi khara senare habis khangli masi sulup asigi mingsi naraga masa nungaina ba khonaba lup ki wakhalun indraba yawol iho asigi mayokta thabak tawba lup loi ani ahumna lona semgatpa geng khutpu ni haiba khang ngamjari yawol lup ki mingda sankhai lup geng khutpu semga liba miyesi lup asigi sergeant mayengbam Amitav Elias Khaba apokpi giming M Soba Maitai apokpa M Ongbi Sangita Laima wabagai thingel laikaina lusinglak sathabani haina ba khang ngamjari lup asina thigat padagi khangjabada ikai khumna jaraba
Rongwai Furuki Joshua Kamaida Satakiba Miyoibi Hak Kongoinaba Satarambasi Paba Madi Magna Lana Lamzinkrava Huran Kutpu Ashina Sataramba Tabak Nihava Kangsari Mak Masana Sumtoksanaba Honava Tabakudimaki Mayokta Mak Masana Yadre Amadi Laudre Haidinasu Paus the Makatana Fundurakli Makasa Tarapoina Topa Paumana Oza Headmaster Kut Tarambabu Akan Mamona Kandem Tawi Feso Impal Eastki Manung Sana Labor Irilbung High School Gi Headmaster Oza Nungtomba Nil Kumar Kut Tarambabu Federal Students Organization Kanglai Park Feso na Yaning the Bafungdurakli Apaba Maherol Kaya Putuna Honavada Awana Kaya Kanguna Laklab Oza Sida Kut Taba Ivisi Mahiro Singidamakta Yaifanaba Lady Oivana Feso na Tamoisuna Yaning the Hedi Ngasi Facebook Head Office ki Secretary Publicity na Press Thokpa Chirol Sina Haidibati Ngasi gi Malemasida Awon Bakunayama Purana Bohonabada Kunja Singna Lauriba Tawdang Subu Ikai Kumnabigi Muhutta Ozabu Kut Hekta Thaba Haibisi Matungna Tawbidanaba Facebook ki Mekedi Appeal Torakli Shell gi demand gi damak thokriba thawdo asi yamna lebak thibani makhoi gi apa makara phangnabi gi damak oza ma de hekta kut tha bai bisi lebak masa ta ba thawong nati maramasna hiramasida sienariba haibadi oza ra kut tharam liba miyoi singadu athuba matamda puthokpiduna lebak miyam khangna warak piu haina Facebook na mari leinaba manipur lenga ki pungning singsilakli ainasu pausida makhata na spali amaromdana panam pausi gi mapok kumon thoram pangtokre Miyam gi lusing porel oiramba oza singsubam akabagi marfu subam apok kumon ga loinana lusing basina ihan hanba editor oiduna hautolamba paukse pandam gi taragani thurak suba mapok kumon thoram pangtokre thoram masing asi Imphal East ki wakha leimasing da leiba Integrity Park khinba oza akaba madi naga lusingba rungsung suisagi mitamda miyamna haikat lekat tamdun ikai kumna utkhiba ga loinana Panam Paukse Puthokpa Lakadoriba Anauba Sahi Kumza English Singaniga Kungamangagi Thapalon Calendar Suk Ngasi Phongki Thauramadu Saruk Yakiba Lusing Purel Singsubam Akaba Ningsing Lukki Trustee Member Namoizam Tomanahai Manipur Nat Lol Mayek Po Owang Pathak Singkhatna Hotnaramba Lusing Basina Leikhidraba Sikunai Sigi Sauna Mangjabani Mangna Hinglam Tholabadi Hena Khongjel Yangba Lamdama Oiragani Haina Singthaki Panamgi Pauksi Managing Editor Moyangthem Naukombana Fungdokibada Oza Akabana Kumza English Singamaga Samapanga Humdraga Mapanda Panam Pauksi Ihan Hanboina Nungti Ayukta Pongo Pauksi Wena Putolonki Pauksi English Singamaga Samapanga Marfuganati Fauba Miamgi Togol Torom Labamatung Sel Tungi Awabana Maramoraga Pongo Lepki Masigi Tungda English Singaniga Taragani Twitigi Ozagi Mapokumon Nabimertang Mapandagi Pauksi amuk hingkat handuna phong ba hauki bani haikhenasu pausi da makatana su phungdorakli makasa tharak poina atopa maroiba pau khra namu phizam setpe air personal singna khulngak pa mari phaduna puna bohonawada maira pai bisingna mulhore khulngak tun leiba khunja volunteers singbu khulai matik sana paiba phizam setpa mamai mami khumba kunthra gomdoi suba Assam Riffles kangbuna phaduna puduna honaramadi Maira Pai Bisung AR gi makuti ki mulawre loinana AR gi personal sing adu mafam adudagi nanthok sian khre haidi hairiba thawdo singra numidang wairam pung manga makhairam tarakpa matamna Sekmai police station gi manung sanba Sekmai turel mapanda leiba Sandy Shot haina khangnaba mafam amada thokibani pausin hai mama mami khumjinba phizam setpa AR gi kangbu amana mafam adura lakpaga loinana khulngak pa sing khulai ga kona na fakhi thawdo odo thokle habigi pau tabadigi leikai gi Maira Pai Bisung mafam adura thomjinduna AR gi kangbu duga akan mungna munakhi loinana makhoina phajinduna thamluraba khulngak pa khunja volunteer mari edu AR gi makutigi mulbang amakibani Maira Pai Bisungna makhoi kana no haibana hangma matamna kunthra gomdoi suba AR ni haina phongtokhi haidi Phizam setpa AR personal singna satharamba thawong aduda Maira Pai Bisungna mafam asi aphaspa satnabanati State Force kangbu amata yaudana nakoina khulngak pasing phana bokhonari basi yamna lali ainbu makhutta paiduna sijanabani makoina mi phaningwa lairabas State Force ta pau pigadabani loinana puna thabak sathaminagadabani haina muknarakpadigi AR personal singadu mafam adudagi khonglei thuna sakhi mamai khumba AR personal amada Maira Pai Bisungna omsinduna mamai khumliba phi adu lakthokna bokhonabada AR personal duna koirei leiduna khangki
ꯍꯥꯏꯔꯤꯕ ꯑꯦꯌꯥꯔ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯇꯤꯝ ꯂꯥꯛꯇꯨꯅ ꯑꯦꯌꯥꯔ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯆꯠꯍꯟꯈꯤ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯕꯟ ꯕ꯭ꯂꯣꯀꯦꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯐꯪꯗꯕꯒꯤꯗꯒꯤ ꯌꯦꯟ ꯂꯣꯏꯔꯤꯕꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯀꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯗꯤ ꯕ꯭ꯂꯣꯀꯦꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯐꯪꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯃꯔꯁꯤꯡꯗ ꯆꯥꯎꯅ ꯃꯥꯌꯣꯛꯅꯗꯨꯅ ꯃꯐꯝ ꯈꯔꯗ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯐꯪꯗꯕꯗꯒꯤ ꯌꯦꯟ ꯁꯤꯕ ꯐꯥꯎꯕ ꯌꯧꯅꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯊꯔꯤꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯀꯛꯆꯤꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯃꯔꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯀꯛꯆꯤꯡ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯕ꯭ꯂꯤꯛ ꯍꯣꯜꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯝꯕꯤ ꯊꯤꯡꯕꯤꯒꯅꯨ ꯌꯦꯟ ꯂꯣꯏꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯄꯨꯁꯤꯜꯂꯛꯄꯗ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯂꯩꯉꯥꯛꯅ ꯌꯦꯟ ꯂꯣꯏꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯖꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯍꯤꯡꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯇꯦꯟꯇꯛꯅ ꯉꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯁꯥꯏꯇꯣꯟꯒꯤ ꯂꯧꯕꯨꯛꯇ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯄꯗ ꯂꯧꯁꯨꯕꯤ ꯃꯧꯅꯥ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯂꯣꯏꯅꯅ MLAS ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ BSFꯇ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯦꯟꯅꯕ ꯀꯨꯀꯤꯁꯤꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯈꯤꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ